Saitangi mathakta aikhoigi matik lay aikhoina lengdana layriba makhaidi mahakna aikhoibu lakshinba ngamloi. Nangbu awabadagi lawthokkadaba message ti ai ngangba ngamloi. Kanana sumadu ngamloi. Jisuna haiki taibang paldadi nakhoi awa ana thengnagani. Masidi saruk amani. Nangbu awa ana layhandanaba. Nangi thazaba sizinaba yaroi. Nangi thazabadu nangbu awabada tahandanaba natte. Adubu lengdana lanthokpa ngamhannabagini. Nahakna singdonda khak isay sakpa nattaduna. Tampaktasu sakpatay nangna nungayba matamda khak. Ishwar thagat asoyba ama layrabani. Nangna waba matamdasu Ishwar thagatpa mathautay. Tasengbadi nahakna waringay matamda Ishwar thagatragadi nungayba mafam aduda sukyaw yawba ngamloi. Nahakna tawningba phawdaba matamdasu nahak asumbadudi tawbatay. Sumayna ni nahakna saukhatlakadawriba asi. Masigi singsi nahakna yumda ahingi matamda nanga Ishwargata ngayraba matamda soknariba lansingni aikhoi churchta layba yaroi. Bible tambhamda layba yaroi. Praise and worship ki matamda layba yaroi. Aikhoi isana isagi Goliath thengnajagadaba matang lay. Aduga aikhoina mahakpu maithiba pibatai. Israel masa singdugi mamangda Red Sea layrami. Tungdana Egypt ki lanmi singna tanaraklami. Makhoi chahi kaya minay oirure. Makhoibu Moses na puthok pirakhi adubu yeknabana tanarakhi. Makhoigi mangdadi Red Sea layki. Ishwarna madubu araiba oihankide. Mahakna makhoigi Red Sea adu khaidoktuna mahaki pangaldu makhoida utpa pamki. Nangi punsida thengnaba fibam kaya amadi nangbu ningkha tamhanduna mahaki pangaldu utnabagidamak Ishwarna ayaba pi asumna nangi thazaba hengatlakani. Aduga nahakna Ishwarda ngaiduna layba matamda Ishwar khaktana tawba ngamba thabaksing adu mahakna nangi punsida tawbiba du ugani. Masi masadagi haurai. Aduga achau-achaubada sumlai. Makhoigi mangdana Red Sea tungdana Egypt ki lanmi. Matang asida Moses na hairai kiganu lepta lepu. Aduga Ishwarna ngasi nakhoigidamak tawbigadaba aran khubam adu yengu. Maramdi ngasi nakhoina uriba Egypt masasing asi amuk hanna uraroi. Aduga masi yengu. Aduga Ishwarna nakhoigidamak lan soknabigani. Aduga nakhoina kari tawba ingthana pothana layu. Masini lanfam khudingda nahakna tawgadawriba asi kari oidunasu nahak ingthana pothana layu tawpham thokpadu taw. Efisagi tarukta hai pumnamak tawba loirabada nangi nafamda chetna lepu. Nangna tawba yaba layrabasu madu taw. Adubu nangna tawba ngamba amatta laytre haibasi khanglabadi ingthana pothana layu. Aduga Ishwarna aigidamak lan soknabigani haina hayu. Lai fattabana nangonda kari amatta tawdreda hairakpa khudingi nang sinthibani. Ishwarna aigidamak lan soknabiri. Haujikti Ishwarna aigidamak thabak tawbiri. Aduga aina madu asaba matamda uba phangani. Lanfam asi nangi nate adubu Ishwargini. Nahakna tawgadabadu tawraga nungaina layringai. Nahakkidamak Ishwarna lan thengnabiba thazaba yai haibasi nahak khangbra. Mi kaya amana samasya lakpa matamda samasya adu Patri phawba makhoi waragalay. Madunate Ishwarna swargada famduna nahaki yeknabada noktuna lay. Karigi maramdi mahakna hanana aruiba adu haudringaygi mamangdagi ukre. Phare makha yengsi. Zizdagi lakliba lambeldugi mayada makhoibu hayeng laksinba ngamgani. Zeruelgi nongpok thangba tampaki aroibaduda okno.
ꯂꯥꯟ ꯆꯪꯕꯒꯤ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯂꯩꯇꯦ, ꯏꯆꯝ ꯆꯝꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯌꯨ, ꯃꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯒꯅꯤ꯫ ꯍꯦ ꯌꯨꯗꯥ ꯑꯃꯗꯤ ꯏꯖ꯭ꯔꯥꯌꯦꯜ, ꯀꯤꯒꯅꯨ ꯑꯗꯨꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ ꯇꯧꯒꯅꯨ, ꯂꯥꯟ ꯊꯦꯡꯅꯧ, ꯁꯣꯏꯗꯅ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯅꯈꯣꯏꯒ ꯂꯣꯏꯅꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯪꯊꯅ ꯂꯩꯌꯨ, ꯏꯪꯊꯅ ꯂꯩꯌꯨ, ꯃꯁꯤ ꯅꯪꯒꯤ ꯂꯥꯟ ꯅꯠꯇꯦ, ꯃꯁꯤ ꯑꯩꯒꯤ ꯂꯥꯟꯅꯤ, ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯀꯦ ꯌꯦꯡꯁꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯅꯤꯡꯊꯧ ꯖꯦꯍꯣꯁꯥꯐꯠꯅ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤ? ꯑꯃꯗꯤ ꯄ꯭ꯔꯥꯔꯊꯅꯥꯅꯤ, ꯏꯁ꯭ꯋꯔ ꯑꯩꯒꯤ ꯊꯥꯖꯕ ꯅꯉꯣꯟꯗ ꯊꯝꯖꯔꯤ, ꯅꯉꯣꯟꯗ ꯉꯥꯖꯔꯤ, ꯑꯩ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯣꯏ, ꯑꯩꯒꯤ ꯍꯔꯥꯎꯕ ꯊꯥꯗꯣꯛꯂꯣꯏ, ꯏꯁ꯭ꯋꯔ ꯅꯍꯥꯛꯅ ꯍꯧꯖꯤꯛꯃꯛ ꯊꯕꯛ ꯇꯧꯕꯤꯔꯤ, ꯑꯩ ꯊꯥꯖꯩ꯫ ꯅꯍꯥꯛꯅ ꯂꯥꯏ ꯐꯠꯇꯕꯗ ꯍꯟꯗꯨꯅ ꯉꯥꯡꯁꯤꯜꯂꯨ, ꯃꯍꯥꯛ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯍꯟꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯅꯤꯁꯨꯕ ꯃꯤꯔꯣꯟꯒꯤ 10:15 ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯤꯡꯊꯧ ꯌꯨꯗꯥ ꯑꯃꯁꯨꯡ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯔꯣ, ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯗ ꯍꯥꯏꯕꯤꯔꯤ, ꯃꯈꯣꯏ ꯂꯥꯟꯐꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯂꯩꯔꯤꯕꯒꯦ? ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯎ ꯀꯨꯟꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯈꯤ꯫ ꯃꯈꯥ ꯌꯦꯡꯁꯤ꯫ ꯀꯣꯍꯥꯠ ꯑꯃꯗꯤ ꯀꯣꯔꯥꯒꯤ ꯁꯥꯒꯩꯒꯤ ꯂꯤꯚꯥꯏꯠꯁꯤꯡꯅ ꯂꯦꯞꯈꯠꯂꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ, ꯅꯈꯣꯏ ꯂꯣꯏꯅꯃꯛꯅ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯕꯗꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯤ ꯃꯊꯪ ꯃꯊꯪ ꯆꯠꯇꯨꯅ ꯂꯩ꯫ ꯄꯗ 12 ꯌꯦꯡꯁꯤ꯫ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗꯨꯒ ꯋꯥꯁꯤ ꯉꯥꯡꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯊꯥꯒꯠ ꯏꯁꯩ ꯁꯛꯀꯗꯧꯕꯁꯤꯡ ꯈꯟꯗꯣꯛꯈꯤ꯫ ꯂꯥꯟ ꯆꯠꯄ ꯃꯇꯝꯗ ꯏꯁꯩ ꯁꯛꯄꯁꯤꯡꯅ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯅꯤꯡꯅꯁꯪꯗ ꯁꯛꯄꯒꯨꯝꯅ ꯁꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯐꯝ ꯃꯔꯛꯇꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯁꯤ, ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ, ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤ, ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯂꯁꯤ, ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯆꯦꯠꯅ ꯆꯥꯟꯅ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯇꯝ ꯂꯩꯕꯗ ꯂꯦꯡꯗꯅ ꯂꯩ꯫ ꯑꯗꯨꯕꯨ ꯖꯦꯍꯣꯁꯥꯐꯠꯅ ꯅꯣꯟꯊꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯈꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯒꯦ ꯌꯦꯡꯁꯤ꯫ ꯃꯈꯣꯏꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯑꯃꯣꯅꯤ ꯑꯃꯗꯤ ꯃꯣꯑꯥꯕꯀꯤ ꯂꯥꯟꯃꯤꯅ ꯑꯦꯗꯣꯝꯁꯤꯡꯕꯨ ꯂꯥꯛꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯃꯝꯅꯈꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯏꯁ꯭ꯋꯔ ꯊꯥꯒꯠ ꯈꯨꯔꯨꯝꯕ ꯈꯛꯇꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯈꯛꯇꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯆꯃꯝꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯈꯤ꯫ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯋꯥꯔꯤꯅꯣ! ꯑꯩꯅ ꯇꯣꯛꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯂꯥꯏ ꯐꯠꯇꯕꯗꯤ ꯈꯪꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯇꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯖꯣꯍꯥꯟ 13:18 ꯌꯦꯡꯁꯤ꯫ ꯖꯤꯁꯨꯅ ꯁ꯭ꯋꯔꯒꯗ ꯀꯥꯗ꯭ꯔꯤꯉꯩꯗꯅꯤ, ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯇꯧꯈ꯭ꯔꯦ, ꯃꯍꯥꯛꯅ ꯍꯤꯡꯈ꯭ꯔꯦ, ꯇꯝꯕꯤꯈ꯭ꯔꯦ, ꯃꯍꯥꯛ ꯁꯤꯈ꯭ꯔꯦ, ꯍꯤꯡꯒꯠꯈ꯭ꯔꯦ, ꯃꯍꯥꯛ ꯁ꯭ꯋꯔꯒꯗ ꯀꯥꯒꯗꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯝꯒꯗꯧꯔꯦ꯫ ꯃꯁꯤ ꯌꯦꯡꯁꯤ꯫ ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯊꯅꯝꯂꯤ, ꯑꯩꯒꯤ ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯕꯤ, ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯨꯗꯤ ꯃꯁꯤꯅꯤ, ꯅꯈꯣꯏ ꯀꯤꯒꯅꯨ ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯨ ꯋꯥꯒꯅꯨ꯫ ꯖꯤꯁꯨꯅ ꯍꯥꯏꯔꯤ, ꯌꯦꯡꯉꯨ, ꯑꯩꯅ ꯅꯈꯣꯏꯗ ꯑꯩꯒꯤ ꯏꯪꯊꯕ ꯄꯤꯔꯕꯅꯤ, ꯃꯁꯤ ꯅꯈꯣꯏꯗ ꯂꯩꯔꯕꯅꯤ, ꯍꯧꯖꯤꯛ ꯅꯈꯣꯏ ꯃꯁꯤꯅ ꯀꯩꯗꯧꯒꯅꯤ? ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯗꯨꯅ ꯅꯪꯕꯨ ꯄꯥꯜꯍꯟꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯁꯥ ꯂꯥꯛꯁꯤꯟꯖꯕ ꯑꯗꯨ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ? ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯍꯟꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯏꯪꯊꯅ ꯂꯩꯅꯕ ꯃꯗꯨꯅ ꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯒꯗ꯭ꯔꯥ? ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯨꯅ ꯅꯪꯅ ꯊꯥꯖꯩ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯊꯥꯖꯅ ꯇꯧꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯍꯟꯒꯗ꯭ꯔꯥ? ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯑꯩꯉꯣꯟꯗ ꯏꯪꯊꯕ ꯂꯩ,
Matthew 16:28 ꯌꯦꯡꯁꯤ. ꯄꯤꯇꯔ ꯑꯁꯤ ꯑꯃꯨꯛꯅ ꯊꯋꯥꯏꯗ ꯌꯛ ꯂꯥꯎꯏ, ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯑꯃꯨꯛ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯅ ꯍꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤ꯫ ꯉꯁꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯅꯤ꯫ ꯃꯗꯨ ꯐꯠꯇꯕ ꯄꯥꯎ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯃꯁꯤ ꯑꯍꯤꯡ ꯑꯃꯗ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏ, ꯅꯪꯅꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯪꯅ ꯃꯥꯡꯗ ꯆꯠꯈꯠꯄ ꯑꯗꯨꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛ ꯐꯒꯠꯂꯛꯂꯕꯗꯤ ꯃꯗꯨ ꯐꯩ꯫ ꯆꯍꯤ 10ꯁꯨ ꯆꯪꯕ ꯌꯥꯏ꯫ ꯅꯍꯥꯛꯅ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯤꯈꯩꯗꯤ ꯃꯗꯨ ꯐꯅ ꯁꯥꯡꯅ ꯆꯪꯗꯨꯅꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕ ꯑꯗꯨꯅꯤ, ꯑꯩꯁꯤ ꯍꯥꯟꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯨꯔꯕꯅꯤ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯏꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤꯈꯤ꯫ ꯃꯗꯨ ꯑꯔꯥꯏꯕ ꯑꯣꯏꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯃꯜ ꯂꯩꯈꯤ꯫ ꯄꯤꯇꯔ ꯑꯁꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯌꯥꯝꯅ ꯀꯟꯕ, ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯆꯤꯟꯗꯒꯤ ꯋꯥ ꯍꯦꯛꯇ ꯉꯥꯡꯊꯣꯛꯈꯤꯕ ꯃꯤꯅꯤ꯫ ꯑꯄꯪꯕ ꯈꯔ ꯇꯧꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯡꯈꯤ꯫ ꯃꯦꯊ꯭ꯌꯨ 16:51 ꯑꯃꯁꯨꯡ ꯌꯦꯡꯁꯤ, ꯖꯤꯁꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯗꯨꯒꯤ ꯑꯃꯅ ꯃꯈꯨꯠ ꯂꯥꯟꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯕꯥꯛ ꯊꯥꯡ ꯁꯠꯂꯒ ꯄꯨꯔꯣꯍꯤꯠ ꯂꯦꯟꯒꯤ ꯃꯤꯅꯥꯏ ꯑꯗꯨꯕꯨ ꯌꯥꯜꯂꯛꯄꯗ ꯃꯅꯥ ꯁꯣꯏꯗꯠꯂꯦ꯫ ꯑꯃꯨꯛꯁꯨ ꯄꯤꯇꯔꯅꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯃꯄꯨꯡ ꯐꯥꯅ ꯂꯩꯈꯤ꯫ ꯖꯤꯁꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤ, ꯃꯍꯥꯛꯀꯤ ꯏꯅ ꯍꯨꯃꯥꯡ ꯑꯣꯏꯅ ꯇꯥꯈꯤ꯫ ꯃꯍꯥꯛ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯈꯥꯡꯈꯤ꯫ ꯃꯍꯥꯛ ꯆꯦꯜꯂꯣꯏ, ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯗꯨ ꯃꯍꯥꯛꯅ ꯇꯧꯒꯅꯤ꯫ ꯌꯨꯗꯥ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯖꯤꯁꯨꯕꯨ ꯆꯨꯞꯄꯤꯈꯤ꯫ ꯄꯨꯔꯣꯍꯤꯠ ꯂꯦꯟꯒꯤ ꯃꯤꯅꯥꯏꯗꯨ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯖꯤꯁꯨꯕꯨ ꯐꯨꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯄꯥꯡ ꯇꯤꯡꯅꯕꯒꯤꯗꯃꯛ ꯁꯍꯔꯗ ꯄꯨꯕ ꯇꯥꯈꯤ꯫ ꯄꯤꯇꯔꯗꯤ ꯄꯨꯔꯥ ꯂꯥꯡꯇꯛꯅꯈꯤ꯫ ꯃꯁꯤꯗꯤ ꯑꯩ ꯇꯧꯍꯜꯂꯣꯏ ꯈꯜꯂꯝꯒꯅꯤ꯫ ꯑꯩ ꯄꯤꯇꯔ ꯈꯪꯉꯤ, ꯃꯔꯝꯗꯤ ꯑꯩꯁꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯕꯨ ꯑꯩ ꯍꯣꯡꯈ꯭ꯔꯦ꯫ ꯍꯦꯂꯦꯂꯨꯌꯥ! ꯃꯈꯥꯁꯤ ꯌꯦꯡꯁꯤ꯫ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯪꯒꯤ ꯀꯕꯥꯛ ꯊꯥꯡꯗꯨ ꯍꯥꯞꯆꯤꯜꯂꯨ, ꯃꯔꯝꯗꯤ ꯀꯕꯥꯛ ꯊꯥꯡ ꯄꯥꯏꯕ ꯃꯈꯩꯅ ꯀꯕꯥꯛ ꯊꯥꯡꯗ ꯁꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯁꯤ, ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗ ꯍꯥꯏꯗꯨꯅ ꯁ꯭ꯋꯔꯒꯗꯨꯠ ꯂꯦꯖꯤꯟ 12 ꯍꯦꯟꯅ ꯊꯥꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯍꯥꯏꯕꯗꯤ, ꯄꯤꯇꯔ, ꯅꯪꯅ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥ ꯀꯛꯄ ꯑꯗꯨ ꯑꯩꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯅ ꯃꯁꯤ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯁ꯭ꯋꯔꯒꯗꯨꯠ 40,000 ꯍꯦꯟꯅ ꯀꯧꯊꯗꯨꯅ ꯅꯥꯟꯊꯣꯛꯆꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯑꯣꯏꯔꯝꯂꯕꯗꯤ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯗꯤ ꯀꯔꯝꯅ ꯃꯄꯨꯡ ꯐꯥꯔꯝꯒꯅꯤ? ꯃꯍꯥꯛꯅ ꯂꯩꯀꯣꯜꯗ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯏꯄꯥ, ꯑꯩꯕꯨ ꯅꯤꯡꯇꯝꯍꯟꯕꯤꯌꯨ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯅꯤꯡꯕꯗꯨ ꯇꯧꯕꯤꯌꯨ꯫ ꯑꯩꯅ ꯇꯦꯡꯀꯣꯠꯇꯨ ꯊꯥꯡꯒꯠꯀꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯦꯡꯀꯣꯠ ꯑꯗꯨ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯇꯧꯅꯕ ꯄ꯭ꯔꯥꯊꯅꯥꯒꯤ ꯃꯄꯥꯟꯅ ꯈꯠꯅꯕ ꯇꯥꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯅꯪꯅ ꯇꯧꯅꯤꯡꯗꯕ ꯇꯧꯕ ꯑꯗꯨ ꯂꯥꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯁꯣꯛꯍꯟꯕ ꯃꯤꯗꯨ ꯉꯥꯛꯄꯤꯕ ꯂꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯃꯤꯉꯣꯟꯗ ꯁꯥꯎꯕ ꯃꯇꯝꯗ ꯅꯪꯒꯤ ꯆꯤꯟ ꯎꯝꯁꯤꯟꯗꯨꯅ ꯂꯩꯕꯁꯤ ꯂꯥꯏ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕꯗꯤ ꯑꯣꯏ꯫ ꯖꯤꯁꯨꯅ ꯒꯦꯠꯁꯦꯃꯅꯤꯒꯤ ꯂꯩꯀꯣꯜꯗ ꯇꯧꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯖꯤꯟꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯌꯥꯏ꯫ ꯑꯩꯁꯨ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯕꯗ ꯆꯠꯇꯨꯅ ꯃꯌꯥꯝꯕꯨ ꯃꯇꯦꯡ ꯄꯥꯡꯖꯅꯕꯒꯤꯗꯃꯛ ꯂꯥꯟꯐꯝ ꯀꯌꯥ ꯊꯦꯡꯅꯔꯛꯈ꯭ꯔꯦ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯅꯤꯡꯂꯤꯕ ꯑꯗꯨ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯅꯍꯥꯛꯅꯁꯨ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫
ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯗꯤ ꯑꯁꯥꯎꯕ ꯑꯁꯤꯅꯤ꯫ ꯃꯣꯖꯦꯁꯁꯨ ꯑꯁꯥꯎꯕ ꯃꯤ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯡꯊꯦꯡ ꯊꯦꯡꯅꯈꯤꯗꯕ ꯃꯍꯥꯛꯀꯤ ꯃꯆꯤꯡ ꯑꯃ ꯂꯩꯈꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯕꯨ ꯐꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯅꯍꯥꯛꯀꯤ ꯐꯠꯇꯕ ꯃꯆꯤꯡ ꯂꯩꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒꯤ ꯏꯗ ꯌꯥꯎꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯃꯤ ꯈꯔꯗꯤ ꯃꯈꯣꯏꯅ ꯁꯥꯎꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯍꯥꯟꯅꯒꯤ ꯂꯣꯏꯁꯤꯟꯈꯤꯗꯕ ꯋꯥ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤ ꯐꯥꯎꯔꯤꯕꯅꯣ ꯍꯥꯏꯅ ꯊꯤꯗꯣꯛꯄ ꯆꯨꯝꯃꯤ꯫ ꯁꯥꯊꯤꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯁꯤꯡ ꯐꯨꯝꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯒ ꯅꯪꯕꯨ ꯆꯥꯏ꯫ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯨꯝꯗꯨꯅ ꯂꯩꯕꯒꯤꯗꯃꯛ ꯃꯆꯤꯡ ꯅꯥꯏꯕ ꯊꯕꯛ ꯇꯧꯏ꯫ ꯑꯩꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯇꯥꯈꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯆꯍꯤ 15ꯃꯨꯛ ꯁꯦꯛꯁꯨꯑꯦꯂꯤ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯒꯗꯒꯦ ꯈꯪꯈꯤꯗꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕꯤꯈꯤꯗꯦ꯫ ꯀꯔꯤꯃꯠꯇ ꯇꯧꯗꯕꯗꯧꯅ ꯃꯍꯥꯛꯅ ꯇꯧꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ꯫ ꯑꯩ ꯏꯁꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯏꯁꯥꯅ ꯈꯪꯖꯈꯤꯗꯦ꯫ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯌꯥꯖꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯣꯏ ꯏꯁ꯭ꯋꯔ, ꯑꯩ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ, ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯧꯕ ꯌꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯇꯣꯟꯇꯣꯟꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ꯫ ꯃꯤꯉꯣꯟꯗ ꯅꯠꯇꯦ, ꯃꯁꯥ ꯃꯇꯣꯝꯇꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨ ꯌꯧꯅ ꯇꯧꯕ ꯉꯝꯗꯕꯒꯤꯅꯤ꯫ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯜ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯗ ꯂꯩ, ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯄꯨꯝꯆꯥꯏ ꯆꯥꯏꯔꯨꯔꯕꯗꯨ ꯑꯩꯒꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯂꯧꯈꯤ꯫ ꯃꯁꯤ ꯅꯪꯒꯤꯅꯤ, ꯑꯉꯛꯄ ꯑꯣꯏꯕ ꯌꯥꯏ꯫ ꯑꯆꯨꯝꯕꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯈꯪꯕ ꯇꯥꯏ꯫ ꯅꯍꯥꯛꯅ ꯁꯥꯎꯔꯤꯕꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨ ꯈꯪꯕ ꯇꯥꯏ꯫ ꯃꯣꯖꯦꯁꯅ ꯁꯥꯎꯔꯤꯕ ꯑꯗꯨ ꯀꯔꯤꯗꯒꯤꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨ ꯁꯨꯛꯌꯦꯡ ꯌꯦꯡꯁꯤꯟꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗꯒꯤ ꯌꯥꯊꯪ 10 ꯑꯗꯨ ꯄꯨꯔꯒ ꯀꯨꯝꯊꯔꯛꯄꯗ ꯃꯤꯁꯤꯡꯗꯨꯅ ꯁꯅꯥꯒꯤ ꯁꯟꯅꯥꯎ ꯑꯃ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯏꯁ꯭ꯋꯔ ꯃꯁꯥꯃꯛꯅ ꯏꯈꯤꯕ ꯌꯥꯊꯪꯗꯨ ꯂꯩꯃꯥꯏꯗ ꯂꯪꯊꯗꯨꯅ ꯊꯨꯒꯥꯏꯈꯤ꯫ ꯃꯍꯥꯛ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯁꯤꯡꯗꯨ ꯐꯪꯕꯗ ꯃꯍꯥꯛꯅ ꯅꯨꯃꯤꯠ 90ꯅꯤ ꯆꯪꯈꯤ ꯑꯗꯨꯒ ꯃꯤꯅ ꯂꯥꯟꯅ ꯇꯧꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯟꯗꯨꯅ ꯑꯃꯨꯛ ꯅꯨꯃꯤꯠ 90ꯅꯤ ꯑꯃꯒ ꯆꯪꯍꯟꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯥꯎꯕꯅ ꯐꯤꯚꯝ ꯑꯃꯕꯨ ꯍꯦꯟꯅ ꯁꯣꯛꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯏꯪꯊꯅ ꯂꯩꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯅꯤ, ꯂꯝꯖꯤꯡꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯖꯦꯁꯅ ꯏꯖꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯗꯨꯒ ꯂꯩꯀꯪꯂꯥꯗ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯈꯤ, ꯏꯁꯤꯡ ꯄꯥꯝꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯣꯖꯦꯁꯇ ꯃꯔꯥꯜ ꯊꯩꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯣꯖꯦꯁꯅ ꯏꯁ꯭ꯋꯔꯗ ꯃꯈꯣꯏ ꯏꯁꯤꯡ ꯄꯥꯝꯃꯦ, ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯦ ꯃꯈꯣꯏꯅ ꯏꯁꯤꯡ ꯐꯪꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯏꯁ꯭ꯋꯔꯅ ꯃꯣꯖꯦꯁꯇ ꯍꯥꯏꯈꯤ, ꯅꯨꯡꯖꯥꯎꯗꯨ ꯎꯕ꯭ꯔꯥ? ꯅꯪꯒꯤ ꯆꯩꯁꯨꯗꯨꯅ ꯅꯨꯡꯗꯨꯗ ꯌꯩꯌꯨ ꯑꯗꯨꯒ ꯏꯁꯤꯡ ꯊꯣꯔꯛꯀꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯊꯣꯛꯈꯤꯕꯗꯨ꯫ ꯃꯁꯤꯃꯛ ꯑꯅꯧꯕ ꯃꯇꯝꯗꯁꯨ ꯅꯨꯡꯖꯥꯎ ꯑꯣꯏꯔꯤꯕ ꯖꯤꯁꯨꯅ ꯀ꯭ꯔꯣꯁꯇ ꯌꯥꯟꯕ ꯃꯇꯝꯗ ꯑꯍꯤꯡꯕ ꯏꯁꯤꯡ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯛꯆꯕꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯈꯧꯔꯥꯡꯗꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯃꯨꯛ ꯈꯧꯔꯥꯡꯂꯛꯈꯤ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯣꯖꯦꯁ ꯁꯥꯎꯔꯦ꯫ ꯏꯁ꯭ꯋꯔꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ, ꯃꯈꯣꯏ ꯏꯁꯤꯡ ꯄꯥꯝꯃꯦ, ꯑꯩ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ? ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯌꯥꯝꯅ ꯁꯥꯎꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯉꯥꯡꯕ ꯇꯥꯗꯦ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯅꯨꯡꯖꯥꯎꯗꯨꯗ ꯏꯁꯤꯡ ꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯕꯨ ꯃꯣꯖꯦꯁꯅ ꯃꯗꯨꯗ ꯑꯅꯤꯔꯛ
ꯌꯩꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯕꯨ ꯑꯅꯤꯔꯛ ꯄꯥꯡ ꯇꯤꯡꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯍꯥꯟꯅ ꯄꯥꯡ ꯇꯤꯡꯈ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯒ ꯅꯉꯣꯟꯗ ꯄꯤꯅꯕ ꯍꯥꯏꯔꯒ ꯐꯪꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯛꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ, ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯗ꯭ꯔꯕꯅꯤꯅ, ꯑꯩꯕꯨ ꯅꯍꯥꯛꯅ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯅꯪꯅ ꯋꯥꯁꯛꯄꯤꯕ ꯂꯝꯗꯨꯗ ꯆꯤꯡꯕ ꯌꯥꯔꯔꯣꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯃꯈꯣꯏꯁꯤ ꯆꯍꯤ 90 ꯄꯨꯗꯨꯅ ꯂꯥꯛꯑꯦ, ꯍꯧꯖꯤꯛ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ? ꯑꯁꯤꯒꯨꯝꯕꯁꯤ ꯑꯩ ꯏꯁ꯭ꯋꯔꯒ ꯁꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯂꯨꯆꯤꯡꯕꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕꯗꯤ ꯌꯥꯝꯅ ꯄꯤꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯃꯣꯖꯦꯁꯅ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯕꯨ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯆꯩꯁꯨꯗꯨꯒꯤ ꯃꯇꯦꯡꯅ ꯏꯁ꯭ꯋꯔꯅ ꯑꯉꯛꯄ ꯀꯌꯥꯁꯨ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯔꯦꯗ ꯁꯤꯗꯨ ꯁꯣꯛꯄ ꯃꯇꯝꯗ ꯃꯗꯨ ꯈꯥꯏꯗꯣꯛꯈꯤ꯫ ꯅꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯗꯨ ꯅꯪ ꯅꯨꯡꯉꯥꯏꯅꯕꯈꯛꯀꯤ ꯅꯠꯇꯦ, ꯃꯗꯨꯒꯤꯗꯃꯛ ꯑꯆꯧꯕ ꯗꯥꯌꯤꯇ꯭ꯌ ꯑꯃ ꯂꯥꯛꯏ꯫ ꯌꯥꯝꯅ ꯄꯤꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯅ ꯅꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕ ꯗꯥꯌꯤꯇ꯭ꯌ ꯑꯃ ꯂꯩꯔꯕꯅꯤ, ꯃꯔꯝꯗꯤ ꯅꯍꯥꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛꯅ ꯈꯪꯂꯦ꯫ ꯑꯩꯅ ꯃꯤꯁꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏ, ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯂꯣꯏꯅ ꯄꯥꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯆꯃꯝꯅꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯕ, ꯃꯆꯤꯡ ꯅꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯄꯥꯞꯅꯤ ꯈꯪꯉꯨ꯫ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ, ꯅꯍꯥꯛꯅ ꯈꯪꯁꯤꯟꯅꯗꯗꯨꯅ ꯃꯗꯨ ꯅꯪ ꯅꯁꯥꯒꯤ ꯌꯥꯎꯖꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯕꯦꯜꯀꯣꯅꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯎꯖꯩ, ꯑꯩꯅ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯌꯨꯝꯗ ꯇꯤꯚꯤ ꯃꯃꯥꯡꯗ, ꯀꯝꯄ꯭ꯌꯨꯇꯔ ꯃꯃꯥꯡꯗ ꯐꯝꯕꯤꯔꯤꯕꯁꯤꯡꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯎꯖꯩ꯫ ꯃꯌꯥꯝꯗꯨꯁꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ, ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯤꯕꯁꯤꯡ ꯑꯁꯤꯈꯛꯇ ꯅꯠꯇꯦ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗꯨ ꯅꯪꯅ ꯁꯤꯖꯤꯟꯅꯧ, ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯍꯟꯒꯅꯨ꯫ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯂꯩꯕ ꯇꯥꯏ꯫ ꯑꯃꯦꯟ꯫ ꯐꯔꯦ, ꯑꯩ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯃꯁꯤꯗ ꯀꯥꯞꯊꯣꯛꯆꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯁꯥꯎꯒꯅꯨ, ꯑꯁꯥꯎꯕꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯍꯜꯂꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯗꯕ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯥꯎꯕ ꯐꯥꯖꯤꯟꯕ ꯃꯍꯥꯛ ꯑꯗꯨ ꯑꯁꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯥ ꯂꯥꯛꯁꯤꯟꯗꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯄꯪꯕ ꯎꯠꯊꯣꯛꯆꯩ꯫ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄꯒꯤꯗꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄꯗꯒꯤ ꯑꯁꯥꯎꯕ ꯂꯥꯛꯁꯤꯟꯕꯅ ꯍꯦꯟꯅ ꯐꯩ, ꯃꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯖꯕꯅ ꯁꯍꯔꯕꯨ ꯂꯧꯁꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯁꯥꯎꯒꯟꯕ ꯃꯤꯒ ꯄꯨꯜꯂꯨꯒꯅꯨ, ꯁꯥꯎꯕꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯃꯌꯥꯝ ꯊꯣꯛꯍꯜꯂꯤ꯫ ꯅꯈꯣꯏ ꯁꯥꯎꯕꯗ ꯄꯥꯞ ꯇꯧꯒꯅꯨ, ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯒꯅꯨ꯫ ꯃꯁꯤ ꯌꯦꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥꯎꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯅꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯐꯥꯎꯔꯒꯨꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯐꯕ ꯑꯗꯨ ꯂꯧꯔꯒ ꯐꯠꯇꯕꯁꯤꯡꯗꯨ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯝꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯌꯦꯛꯅꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯅꯤ꯫ ꯁꯥꯎꯒꯟꯕ ꯃꯤꯒ ꯄꯨꯜꯂꯨꯒꯅꯨ, ꯁꯥꯎꯕꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯃꯌꯥꯝ ꯊꯣꯛꯍꯜꯂꯤ꯫ ꯅꯈꯣꯏ ꯁꯥꯎꯕꯗ ꯄꯥꯞ ꯇꯧꯒꯅꯨ, ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯒꯅꯨ꯫ ꯃꯁꯤ ꯌꯦꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥꯎꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯅꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯐꯥꯎꯔꯒꯨꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯐꯕ ꯑꯗꯨ ꯂꯧꯔꯒ ꯐꯠꯇꯕꯁꯤꯡꯗꯨ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯝꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯌꯦꯛꯅꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯒꯅꯤ꯫
ꯄꯥꯎꯔꯧ 15-19 ꯗ ꯍꯥꯏ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯥꯛꯁꯤꯟꯗꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯆꯦꯛꯄꯜ ꯌꯥꯎꯗ꯭ꯔꯕ ꯁꯍꯔ ꯑꯃꯒꯨꯝꯕꯅꯤ, ꯍꯥꯏꯕꯗꯤ ꯁꯍꯔ ꯑꯗꯨ ꯈꯨꯠ ꯊꯥꯔꯛꯅꯕꯒꯤꯗꯃꯛ ꯊꯣꯡ ꯃꯌꯥꯝ ꯍꯥꯡꯗꯣꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯅ ꯍꯨꯝꯍꯟꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯕꯨ ꯍꯦꯟꯅ ꯈꯪꯍꯟꯒꯅꯤ꯫ ꯅꯍꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯁꯤ ꯌꯥꯝꯅ ꯐꯩ꯫ ꯃꯁꯤꯅ ꯇꯥꯛꯀꯅꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯊꯝꯕꯤꯔꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤ, ꯑꯗꯨꯒ ꯃꯁꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯔꯒꯅꯤ꯫ ꯃꯁꯤꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯧꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯊꯝꯕꯤꯔꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤ, ꯑꯗꯨꯒ ꯃꯁꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯔꯒꯅꯤ꯫ ꯃꯁꯤꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯂꯧꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite